Ngashiga Thana Numit Nipani Sujinkhibaga Loinana Leingakka Thanaba Matam Numit kungo humdoi KHAKTAMAK Ngaisinlakle kumjali sing aniga kungo humdoi gi me tang ohumdagi lanjinaduna relief camp singda leiriba IDP singbu masage mayumda hanjinhanbiyu haiba demanda Kokomi amadi IDP puna khutsanaduna lamboi khongnangkhongda chathariba relay sit in protest Ngashiga Thana Numit Nipani haujinkre IDP sing masagi memda hanjanhanbiyu haina pia Leingakka Thanaba Matam ngasi Thana Numit kun humdoini khakta ngaisinkhre ngasi pangthokkiba mifamda yumnam Sujinkhibaga Khuman co-convener Kokomi yumnam Dilip Kumar consultative Kokomi sapam Kangleipal social activist na chingba na wafong kaya thamki amadi ngasigi mifamda saruk yakiba singna isagi yumda hanjanhanbiyu haiba kholaw sing lauki